ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯗꯦꯂꯤꯒꯦꯠ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯅꯔꯨꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯗꯥꯏꯁꯗ ꯂꯩꯕꯤꯔꯤꯕ ꯄꯦꯄꯔ ꯔꯤꯗꯔꯁ ꯑꯗꯨꯒ ꯃꯣꯗꯦꯔꯦꯇꯔ ꯑꯣꯏꯕꯤꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯗꯨꯒ ꯃꯊꯧ ꯆꯥꯎꯅ ꯄꯨꯕꯤꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔꯅꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯒ ꯑꯩꯅ ꯅꯣꯛꯆꯔꯒ ꯑꯩꯒꯤ ꯄꯦꯄꯔꯁꯤ ꯄꯥꯕ ꯍꯧꯖꯒꯦ ꯑꯩꯅ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯪ ꯑꯩꯒꯤ ꯄꯦꯄꯔꯁꯤ ꯄꯥꯗ꯭ꯔꯤꯉꯩꯗ ꯉꯁꯥꯏ ꯏꯕꯨꯡꯉꯣ ꯔꯥꯀꯦꯁ ꯅꯁꯨ ꯍꯥꯏꯔꯞ ꯇꯦꯟꯇꯛꯄ ꯋꯥꯐꯝ ꯑꯃꯗꯤ ꯊꯝꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯑꯩ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯁꯤꯅ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯆꯥꯎꯔꯥꯛꯄ ꯑꯗꯨꯝ ꯑꯩ ꯊꯝꯖꯒꯦ 1925 to 1960 시바오기 만ungda leiba mamangagi matam amagi drama adugi matung drama dagi pre-war gi matung post war gi kitang tentakna samdarpa isai kharagini aina mayamda hanba thamjagadorisi तसेंगमक्ति कोई मॉडरेटर नाइबिगिबा लमदम सिदा लेबिबा खुरिलोन की साइट की आई बाई बी सिंगना सैथारपदा मामा लेबा की सेरियन इसे मय सैथादब याउदेना आई लौजी अममम लौखलगा लेनरुब तारगदी आई पेपर से अदौना मौंग तादब मौंग चावरदो खुदम अमरीदंग पंजरबदा अमांगदुगी कोंदरकपदा अयाजेंद्र कुमार खुदमनी पाउंग चानंग गोपाल अदगी ओजा थुइबी एमके विनोदिनी हिमासी हाइरिबा अदगी ममांगदा फुलेंद्रो कोनसबई बोचो हाइरिबा मयामसिगी पेट्रियोटिक सॉन्ग सिंगसिदी अममम अनिदंग लोखलगा नैनरकपदा अदौन चावरबा पुकै ओइबा पुनमक्सी थुपचलगा नैनबा हाइबसी पेपर सिदा खतंग आई फदियाम फजरगा इंगोन वागदो अदुना आइना 60 भावगी मनुंगदा लेबा खंगचबनी अदौना आइगी नसी मॉडरेटर ओइबिनि बाइगी नाउ नरेंद्र निंगोंबा मागी इसाई अखोई आचोकी मतिक थेंगने ऑल द रेडियो द करित माखन मनिगी नरेंद्र निंगोंबगी पेट्रियोटिक सॉन्ग लेबाक निंगबा सैथादना इबा इसाईद लोकल इबा नैनबदा ओनो यामरे इसाईसे अदुना आइना थुपचिन जरगा खरा अमनिदंग पंजरगा थमजबनी लान ममांग अखोईगी 1920 की स्वाइदगी दि चौरापा मसा अमदु आइदुम थमजगे मयामसी नोइनमक नैनरगा तौबदुदि ngamjadabani ngamamni toi adubu yam chawradaba achawba volume net soiba pot ama oirugadaba ai mayamda ye paper chi phajage delegates respected delegates singna in view leibak ningba isai gi matik mayai amasung angan ba matamda manipuri drama singda leibak ningbagi se 1925 to 1960 mi lakpa yai mi chatkibi yai samaj aigi saigonda aidi lengdana leini mapok simagi mitai samaj chahi lising anidagi hena leire i lamdam sida magi maramda itihas na khangba isil lawba amadi isil hawdraba thodok kaya am leikre thokre मी कया कया लमदम सिंदा खुदादुन लेरी इतिहास तमी कांगलुप कया की खुनथोकलोन इदुन सुलेरी मियोय बना समाज अमा ओइन साखलक खिबगी थाक अहुम मदुदी एल.एच. मोर्गान ना मरनाय ओइना अमेरिका दा रिसर्च तौरगा सही निफु की ममांग दा कार्ल मार्क्स ना पुथोकिबा युम्बाल चौखट मियंगदा इतिहास की आर्ट नौनु पुथोकी मागी
ancient society da asumna thami number 1 savagery taibang sagai na ngang oringai matam awang ba uda ka du na hingda ohai mara maru nga sa chaba matam number 2 barbarism yot kinglingai matam chapu shaba wagi yumda leiba mayek simak iba yot ki thang ta sijanarpa kaya kaya civilization ahum subada chapkhatlaba thak mahoksha role khanglaktuna pothok hengat hanba ngamnaba khusa hebagi thorong kaya sengbalakpa chapkhalakpa kalabu nainarakpa nongwaina chingba sijanarpa kaya kaya ni matawasumna samajna mingonda ahong kaya purakre lichat chajatta manat vijet chakchada lining laishonda dharma kanmada rajniti dharma niti amasung sorry samaj niti dharma niti amasung rajniti asina chingba samajna masabo amadi magi masai konda leiriba magi mi singbu kanjanaba kongrengi makugumna chanarol kaya sagalai masi katang ay proof ta katang why amani chi kongrengi makugumna mana magi manung da leijeriba diamond kongreng manung da leiba madu protect tawdana thambagum haibani adu sida katang kano leire mayam dum ai original budi yauri adu pare simaina chanalon kaya sagali madu yom sinduna thami kaihan bayade haiduna lamhen tuhen ma kaya bo war watam watem duna puran chinthi tawmi samaja kaiba tawmi bu akan badandi pi asumna miyoiba samajna apabatak kaya nainarakpa matamda kalagi masak asisi soidana leiraktabu yadabani kala kaya gi manungda sangit kala haibasina khwaidagi athoibani haibasi yanaduna leiraba wapam amani isai kala haibasigi manungda makhal kaya gi isai sing leigre laisoni isai prakriti bu saithaduna sakpa isai nungsi nungon isai thopang isai angangi lebak ningba isai asina sing yangre taibang panba sida pok leba ji punamakna mareibak maramda bu nungsi taibangi sa uchet punamakna mayum mareibak bu nungsi bangaktan jiba singi manungda khwaidagi athoibani hairiba miyoibagi itihas yengluragadi mareibak maramda bu nungsi bagi ningbagi khudam masing thingamdana le mareibak majatigi yaipunaba minai yoling koknanaba honakhiba migi missing wattana leikibagi wari leiribasini mareibak kidamak siba phawba ngangani khanduna chiraba matamda hek chongthorakliba singsini mareibak nungsiba mareibak ki ning tamnaba honabada ayet pakaya pirakpa singbu thengnaba haibase miyoiba gi pokpadagi loinaraklaba adhikar ireiba ki ising nungsinai khoigi thawai hapiri ireiba ki ohei wahi mai marong chaduna koina hingli masidabu karigi nungsiroi iramdam ireiba ki sing turel asangba umang wamang ising na ninik lauraba pat malhau naraba chingya tamya ayuk ke ngangara na ba korong mangal nongchuk chingya da lei tharakliba taramdai numit ki thamoi nuhik na ba mangal ireiba ki nongdon thokpa nongjabi engel atia da yekpa machu taret ki sumthang la yek atia da pairiba chekla gi sangu sang thleng tha ukriba leichin gi mapai usa takta tongdon khongliba chekla gi mi raba khonjel mayam sina peri punsigi mahau pungning itil thamoi ihul phazakro mayam asina pirakpa itil na lamdam sig kabi singi thamoi da karigi pirakkani mama leibak nungsibagi sereng si amadi isai mayek si me kudimak mareibak nungsi mareibak ki awana anang mikha ponbagi khallubada mapitai thamoi kai mareibak ki damak sibabu sagon nabagumna sanabagumna khalai saithaba hore asaiba singna awang kowro supa leimanai khunda hanba charik mapal thabiba nong threi mau lingbiba
mama leibak iramdam isorgi masak launa laina thaba mafam ni chingi khongda chingmi gi hailu khongda phamni haiba haina awangba thakta thangatuna sai thaba haurakpani thaina ge ai basing asai basing na mama leibak manipur gi magunbu sai tharakpa sumna amuk haurai malem leina lumbra palem imana marume korong nong wangbra panthau ipana marume palem panthau pok libi pongnaphom lamdam na maheli onthok de sapu kan ba sakti leba lebak ning bagi nungsibagi sei natte karam na haiga dege ai bu pok liba ai khui bu pok liba palem panthau dagisu pongnaphom lamdam na maheli asigum bi sei sing asina hena dum inot ithat pi du na pongnaphom lamdam bu nungsibagi chang asi hengat hali asaiba singna sai tharakpa isai kayana mareibak nungsibagi lising di miyoi thamoi kaya da phaunari kariguma matamda saiba singna chingbu yengna sai thaba isai tambu yengna sai sakpa isai haiba sai soi soi drabani asumna mama leipak kidamak chongthoktuna lan thengna ba ngamba singna thawai bu pontha pi du na chongthokki ningtam lan phamda matam sida asaiba kayana mareibak ningba isai kaya sereng wareng amas kaya iduna hena sakti peki inot hapki yakai haldi baribak cha singbu maramdam nungsibagi ihongda Bankim Chandra ki Bande Mataram Rabindranath Thakur ki Janagana Mana amadi ek class salore hair vishay sing asina pangtharu ba bharat basi sing ki thamoi da thongna lingchen ki anoba pangal sakti hapki kabi Najjarul Islam Shubra Niyam Bharti Muhammad Iqbal Irawat Kumba Irawat che khoi gi janneta Irawat ni aina ningsing jeri bas kaya na mama lebaku nungsibagi ano bu yakarol saktuna yai thabagum pangtharu ro bharat macha kaya bu hoktuna mama lebaku nuksijabagi maribakta mairi latta masaw balidan tawbada chingnama pon khidabani haina law yai aibi khudimak maramdam maribakku nuksi maramdam gi sanskriti amadi miyam nuksi maramdam nawawa taraklaba tumina khaklai thokte maribak maramdam nuksibagi ihong sagatuna isai sereng wari wareng lengthok ithokuna majatigi mepung khudingi thamoida phumduna leiriba maramdam nuksibagi sapu buja kai hale amatta oibagi lisingna sakcheta chana laiminarabada mama lebaku nungsiba amadi ning tamba ngakpa ngangani haiduna bharat na ngasi rashtriya sangit janagana manabu ikai khumnari basini jatiya sangit oiriba Bande Mataram सारे जहां से अच्छा हिंदुस्तान हमारा झंडा ऊंचा हमारे रहे हमारा असीबू अफम चावना कंदुन इकाई खुनबु उलिबसिनी भारत निंखा तंबगी अकनब इहोगी साफुलक्ता बेंगोल से तरा तेत तंगाइरिब नहा पाखंग खुदिरामबु गाड़ी द बोम लंगसिंगदुना साहेब हाथ खिबगी वातोक्ता थौदोक्ता चेने हाइबगी दमक ब्रिटिश सरकार न फारसी तौदुन हाथ खिब मतमदा थोलखिबने इसे एक बार दीवार दाओ गुड़ी अच्छे हरी विषय असिन बेंगोल सिन बथुंग थौना की मेरी चुखट के मरे बांग निंग बमियोय कया कया ना निंग तम लानफंग की अकन बजई की मरी नुंदा सोंगसिंदुना मथ्वाई ब बलिदान तौके भारत की मफम खुदिंगदा आइबसिंगी थमोइदा फावरकपा मरे बाक नुंगसिबगी मेरे बाक की निंग तम कनिंगबगी इहुलदगी थोरकपा सहेक सैरोन कयाना भारत पुंबगी अतियादा निलनखिबनी ममा लेबाक किदमक मी खुदिंगी थमोइदा मतम पुनमक्ता नुंगसिना लुमना लेजबा ngang ni maramdom saithaba matik mayai sapu piba ngamba isai kaya na mioi kaya gi thamoi bu sumatuna maramdam nungsibagi ihouda punchinba ngangkhibagi wari kaya aikoina thengnari asigumba isai kaya wi kai khumna uttuna magi masagi oiba state song leinari bo ni amasum thamnari bani aikoi gi nungsire beramdam manipur gi su leikhidrawai ga
Bijayanta Kumar Sharma iba isay aina masida isay si mapum moina hapsare mapum si masi mamang na ina isay ki paper ang pawda ko ni isay si matik hawbada hapase masida delegate karana mapum si happy be yatra ay ko di isay me tu khangsedri tari tare haidana complain mayamam toki madudagi aina isay si mapum an hapsare che da dikhar kalle Sana Lepak Manipur koloi nangi Manipur lai sinunggi mani narik kilerang piktak na mga alchawne chawbini inung bung dagi haurak pi chinglo na palon kharibi sanglen pijul chetpi chanbi heipi sikna lem nangan thoiribi khaine yangkok mongni sumat yai oibi saktam ni korogi ahan makhong da pham oiribi nacha nau nakon heibi Kurumomon minok lay tiangbi sana ni thap hobalam lupana kongol tinlam sangpan atiada pijang oibi atiana pijang oibi manigum mangal naibin isay si Manipur gi mi ayam mana unofficial oina state chongni haina adumak saktum na laki adubu engso lisinga maga sorry 2021 gi August kunma thoida Manipur state chong oragani haina state gadget to phong laki chahi singi athopa singi numit August taram doida miyam da sinaki pali blenga sina state chong asigi matang da on the radio Imphal da choba credit ama pibam thoi on the radio Imphal na Manipuri hanan ba isai kanglup rupra ga da lepak ning ba isai khara recording tawna ba official jaba on piki Madugi matungina solising amaga samapan humutarik ki Mars thagi tang kuntareta isay ohum recording tawke rupragi ki saksakloy sing na isay sing asi 9th April da radio da miyam da sandok to tahan ki si ju 1967 ki 9 April ne sila tahan ki isay ohum madudi sina tentang na habjere Sana Lepang Manipur koloi nangi Manipur lai janungi mani narik kilerang piktak na mangal chawbini aiba Bijayanta Kumar Sharma ani subada ho ima pungapun ima nang gumbi leki ima koina thiduna koina chattuna nang gumbi phangloi ima Bijayanta Kumar Sharma ahum subada anong buchuki anong basa puduna laklo naharol semna se anong sangsar aiba kurajam fulendro aiba anina aide jenda isai de omne do aigana aiba ani yaurbanino aiba anina yamna marik chumba maramda mima Manipur nungsi jaba phajaba piktak na matik mayai leiba sanana lupana itap hoba kongol thinbalam koina thiduna chattuna nangumi phangloine ima anobajuk amagi asa puduna laklo ne na harol na khoi punna Ano korogi ameng mamasek kaloina na thoraklo narol na koy ima gi chot lama mai thongi pirang che amukta hai do bisa ayukta tai thok lusine basanta gi ningthi ba matogum ima Manipur se amuktang malong na lasine masini kaya da sapu kan kraba ima Manipur gi macha punamakta maramdum nungsibagi inot pi balebak ning beisi Ropraga gi matamdugi artist na puthokpa phajakraba collective effort amagi kudolni isai asi state song oina bhona bada apunma Manipur matam isai kalum amigna matamdugi laingakta memorandum pisinduna akan pressure tawtuna lakhi ingchok 2015 gi April tamarida Manipur Press Club ta amigna chow press conference tawtuna isai asibu iviramba Bijayanta Kumar Sharma in shop 2014 ge April mapanda lai kidraba asi sadagi mamang da station oina ba laptop pin ba kan hono tuna matam dugi lenga ka haije ki bani adu oi khidre theng la so theng na hojik pali ba lenga ka sina isai asibu state song oina laptop pirak pasi yamna nungai jai amik na hono jarak pangi mai ale mai pa la hanu slo wi yai isai asi mani mukta on khrabani mafam matam khangdana phagi parang oina samna samba isai ni haina loba langani
isai si salakpa matamda iramda Manipuri mipung kudimakta mama leba punungsiba imana awaba mayok narappa matamda thawai na pontha piduna yektama miyoi kayabu lamba tawduna lamtheng na ngambagi thawna sakti piba ngamba isai ni punamakna ikai kunna gadabani lebak ning bagi isai angak pasakti ni mut peleroi ngasi phawbada prithi pumbada magi lebak ning bagi isai ni hinggun leiri basini ngalingai ariba matam dagi hauna miyoi singna maramdam Manipur nuksijaba lebak ning bagi maramdamu isor maning khurumjaba isai kaya laiki amatang lakhot charabada masi khongjong bor sakpa degi karigumba masi koigi chumang le lagi chilina artist sing so dila horpada leba punuksi bagi ima mating bagun thadana dum sakpani sibawa yam explanation tawjedre Manipur sana pung mayon singulai gi sayon pham asang ma pijon tholibi ritu taruk na thogan bi lobi chinglo na ngak libi khayum yawa ihona kuya thambal senglibi ani suba baikuntha aina dumpa Vishnu na malem da thambalam bete poire lam dam si ayamba amangi ballet singer hongyong maro sakpa khangde atei kano sing ayamba ahan Manipur maramda sei thaba sei di tat na khara dum hapiri adura ayamba masi mayek se dum saknaram bajana ondo onjin ju khara so dum leiki mitei lam dam sibu awana sei taret khudum chanduna ot naiba mitei kaya khubak ti yairi lengduna angang kaya morok thaduna hat kiba awa bagi pangkhai lom laba matam na khang mangamdraba thamoi degi thorakpa laurakpa ei bagi thamoi degi ka thang degi hena thauraba kalam paikhatun iraki isai hogalo maitei sa karigileri tumduna ponafam ima Manipur bu awana tathina naire ne macha khoi leiring ada imabu lakna matik leibra leirano ashi bagi pandangum thagalo ushap mai ngamlaga watan khaiduna kallasi ponopam mabu ngamdaba tholaga tharusi thawai imagi damak aiba lairen mayum ibunghol singh 1925 September kontra Narasingha drama sidai ama khatang lakot jabani drama sidi yauriba isai yangre mating loinamak patriotic ngaktan lebak ning isai ngaktan aina ama kal lakot jabani matam dugi drama da 1925 si mamangda 22 23 19 swai dagi jannet aira bogi web amadi adumala e madaga mai ki kari exposition di todongna udringai matam ni aiba amanasu maramdam Manipur bu chawok nakok phajabi achan mirai naidabi lupa gi tara malaba turel kaya asang mamani gum paring lengliba chingsang paring una phatra macha singbu nabuk thukki na cha ni khanna nayok libi nangubi ma se karam mafunda leiri ga ba phajai dei ma maitei le ma maikai salai khuding da na cha chanbi oibana mirik tinjatrabi imani asang mamani ching na thale lupa gi tara malaba ture na khoi ni cheli basibo karam lebak ta leiri ga ba ano bo phauna asang bo phiji da tapna humba malang bana ithak hobogum tawri basibo karam lebak ta leiri ga ba pitak lang tak asang malamang thawai yauna katcha balai sang lingjen manaraba lai ra khang pok sang karam lebak ta leiri ga ba ok ta singana sa sing una ngang de babu nangum bi pukchel phajabi karamba lebak ta leri ga ise mek iba Dr. Yangkhom baiga 1939 March taramanga drama are pamaru sida are pamaru ta koi lebak janneta kaujariba masida dila sanaba yaw hawre ena aduma thengna jai lauraki amuk thawroba kalam gi thangsang paiduna ning tambagi numit thorakle karigi tumli
अमतंग ओइबगी खुलाई पाइदुना ये काय हलसी थोंजिन पुनमक्त लेपतुना अकी तुजुंग पोक्त्रब मिसक अमना हौरो अवाबा एंगी अवाबा कोक्तुना स्वाधीनता नुमित थोरक्ले मांगदा थोंग लोंदुना मंग तमदुना तुंग खिदगद्रा तुंगखुन हुन्ना अवाबा अहिंगी मरुप सिंगी थवाइना ताउने कौरिबसे ये कायरे नंगी थोंजिन अवाबा अहिंगी अवाबा भारत के अचाक मैना शीदौरबा देश प्रेम तौरे अभिशाप कोहलू चोपा कोहलू सा चौकटलबा एकता की खुलाइना चौकटलबा एकता की खुलाइना अवाबा अहिंगी इसे इवा हिजम इरावत सिंहा 1942-43 दा कोई लेंगलंबा विप्लव की यकाय रोल हाइबा इसे की लाइरिक मधुदगी लखोचबनी श्रीमती चंद्रकला देवी ना मतमदुगी सैसपी मां चंद्रकला ना सखिबनी आई इसे याम सांग सांगना अतै मैम लखोचद्रे मसिगिदमक्तदी सोलिसिंग अमगा चमापन यांखै माथोय अगस्त 15 दा बी टिकेंद्रजीत ड्रामादा थमोय शोकना तेंथारपा इसे मेहसु यौदब नते चलो को थोंबा करिगुंबा कुमलकलबा हलक खोने नरेबाक असिदा लमजिक पीरको पंगलब नरोई ननाव सिंह जाति की इन कुंगना सेम लगे अंगांग मकाली येगलम खोको मैटे पोरे ngam खै चलो को थोबा सेमे इबा मैत्रम बीरा मसे बीट केंद्र जायबा ड्रामा मखरा 1951 स्वादगा दे पोस्ट वार की नक्सल पत्ता जा तो दे याम कन्ना पाउना की करी पुथोकी अइन पाउना की ड्रामा सु याम फजन यावे अदु वै सांगमंदना अइ लौसन जद्रे पाखंग बयेक पनिंग तम फिराना मचु तरेत की मंगालदा परे लमदम सिदा छिनब थुंगना पाइनबगी वाखल जुमथोंग खुदिंग तुमलिब मैते पुना मेकअप थोनिंबगी इथिल पीबे इसै पायररो हन्न पायररो ताउरोइनाई फिराल परे लमदम सिन्ना मचु तरेत की मंगालना युमथोंग खुदिंग आलन्ना ये कायरो तुम खरब मैटे निंग तमना हाय हुम नोंगदाई लेताई लेनेटना लेसेम जगोय हन्न साररो इसे लेंबा एम बिरमंगल सिंह नरसिंह ड्रामा 1952 मार्च तांद्र मसिद नरसिंह असि मामांगदा लाइरेन मयुम इबुंगोन पाउ ngон इबा अमा तो 1925 तो फोंगिबा अमा लेरमे अदुगी मतुंगदा बिरमंगोलनो फोंबा नरसिंह आइबा ड्रामा अमसु यामना सानगिबगी रेकॉर्ड लई अदुदगी मते अम लखोचबनी इमालेबाक किदमक्ता चलमदागी मतमदा करी फंगदुना लेथोकले कंगलागी इसै पुंखोन थिलकले अचुंबगी मा लाकले चटप तारे इमागिदमक कयादा कनखरब इसैगी शक्तिनो करम मैतै मसासिंगना निंगाइदना लेथोकप ngamgani पिरक्लिब इसैगी इथिल असिनदि सोइदना इमालेबाक किदमक्ता खोंग थांगलक ताबनी इनुंगाले कोई चसे नुंसिम मिको लाकले असे तुमिन करीगी फमली बगे चलमदागी मतमसि ताइबंग मालंग इंगान गाले कंगला याइबी इसै सकलकले कंगला याइगी इसै सकलकले हौखरे अमम अहिंग अचुम मंगा लाकपदा पुंसी बिना पाले सुर चटपटारे लमथुंग खंगना कवरकले नुंसिब खोना तावने तावने मयाम पुंबा इसै लेंबा सिनाम कृष्ण मोहन सिंह सिंह द सातपा ड्रामा सिने लेटेस्ट सी आई 60 मतुंग यावी फजदना इन कोचबनी 1968 फेब्रुवारी तांग अहुमदा फोंगिबनी अंगनबा मतंगी ड्रामा दा यावरिबा लेबाक निंबा इसैगी इसै मथक्ता थमजक्रिबा सिदी खरतनी अदुकी पाक चावना लेरमे सिथा नांदा कयासु यावरनी थमजरिबा खरसिदा खना नरगा अवादपा असोयंगाम पुनमक ताथोक तासिन तौमिनदुना तौमिननबा थमजरी मितै लोनगी खोरिलोनदा लेबाक निंबगी इसै पुकै असि चोना थन लेख्रे नाइनाबदा लोइबा लेरोय खले अदौन पाक चावख्रे हाइना थमजगे मरक सिदाइना नसाइना हाइजबदो अदुगे मति पाक चावख्रबसिदा
aina sum isai 60 gi matung leirapasing alaman arambam tamo Samarendra gi lebaning bi isai da nai na bada andong chawre andong na pak chaw na lei adagi Fulendro ge nge sai jagi sumana lei myam si writer maximum manga tara lokalaga moi isai nga tawina khallaga nai na ragadi ai ngon su kadang kom dong jan adubu lebaning bi isai gi sakti amadi hairaga si bawgi 2021 bawgi the phongi ba ano ba ai ba mayam gi isai lebaning bi isai boina thawai jada ba na chade adak matik yam ro ba aduna aina yamasu yamna ahum dang di aina sakat chabani masina aigi topic chide hitang na thaijar dix record cassette recording television cinema radio na chingba sak da sakhiba saireng ba kaya mukki lebaning bi isai sing asuk matik yamna leikre naitom sakba apun ma khonjel da sakba iramdam ima manipur gi matik magun ningthiba saktam saithaba ima gi ningba ningkha tamba kananaba nongna thawai thakraba pari mamom singbu ningsingba manipur kaubi pona phamlamda mu saithaba ise marakta manipur ima gi sabetya amadi ariba sanskriti bu nungsiba yokhat ningba phongdok tuna iba amadi aikoi punamak amatta oibagi chetlaba lipunna punsin duna ima manipur gi kai kunna ba amadi ning tamba bu ngakla si haina phongdok tuna saithaba leibak ningba isai jol singamaga 19 akoi gi 60 gi tungda ariba anouba leibak ningba isai saitharoi singa ngasi phawbada iramdam sigi korilon da thambiri bisi ondok na yam gre haija gre adu isai omdang di thamjage khomlang laman singam loi nangi minung si chawbi he ma nawok nakon kaujroi nangi manipur kaubi he ma singda ka du na singjan bada pat kum du na longkhon bada lawai korel tang lebini khubak kurol hurabini langban gi nungsa gi meri nungda hang la ba khuya da oful thakta khuya no oful thakta pari nam da pu du na ima sithek panchi langlakpa war boy wakching gi ungi chaina khol khang bada paraba sarena nam da kuppada wari kawda haije da bi nokpatana na saruk oirbi singlei ba ki ma manipur nadom shado nadom ngal Bejiyanta Kumar Sarmana ikibi isai mayek ni adu sakkibadi mayam nana khangbiraba legidraba tamo pahari na sakmani mayam nui ningsang birangmani ani subadaina thamjeribadi hoile ho chai kreng asi nangi labukta nacha singi ikhengna nangi laisada tinduna kungi lehau oinanaba asangba phige thonbi pale monung sibi manipur hoile ho maiku na sille nangi nongdol se nacha singi sita dagi lep tan karap pa maiku na sille ning tamba malang na hungkibana hungkina ko sandokre nangi atiada ho so tharani nong oina singya tamya sinthung tumduna leramba ariba maru hokdok larani na hongnana shot larani anau pandong chong larani ko chong larani anau pandong nangi pak labuk lamhanga ho nong mangan bayukta numit ki angang mangalda manjuna ranangi phijol honglarani na hongnana nong mangan bayukta numit ki angang ba mangalda khoida jaraba sanglen pijo sairani sanamancho ho saitharoi tamo aramam samarendra adu masi isai simade legitrabai gi maru joy kumar na panbani adu sappa sumana yam phajana compose or sappirapa adu isai naina isai sappa singji panjadre isai mayek tebak ning be isai nadi haira mayek lomda katang phrases pijo mayam noi khangabani aina adagi aikhoigi
NSCN-IM the agreement taunabada extension of ceasefire without territorial limit have war tama yaurukpadagi mai hona sawiba lebak sigi inkalak leba mai macha sina thingba ngamdaba mama lebaki ihogda thokkiba thodok to madu ningsingduna egibani hadalamdam ke krupat kangla khubambu chagona imphal torengi nongchupta laijigri yaudana ngairambra athauba athaubusim ponafam lamdam imagi ngangkhaibu kaihalloi lauramba athaubi nacha singdo yaib khredo nathanunda oire ngasidi aseng batrita kairaba thamoi kayana sinthar khini do pirang sing kumja kumun lak khuding kachage thamoi ki tarpan sei ibirappa Rajendra Okram sei si compose objective subjective ai samang punamang pu thal chari sei si tabir ga ai thamjari besidi yamna wale yang haijegi beduni yang mari pap chawre aduna nai nabi ge dori besi akoi kai kono chari be moderator na thambi ge badu ge matungin horen lap loira kan adum aisu ai ngam share me am tawjege awar pa adum asoi ngam sida sile re adum tapir thank you